ꯑꯍꯥꯟꯕꯃꯛꯇꯗ ꯄꯨꯀꯩ ꯂꯪꯒꯩ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯑꯃꯅ ꯊꯥꯕꯤꯔꯛꯄꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯗ ꯑꯃꯨꯛꯇꯪ ꯇꯥꯍꯟꯕꯤꯌꯨ ꯍꯥꯏꯗꯅ ꯍꯥꯏꯕꯤꯔꯛꯄꯅꯤ꯫ ꯋꯥꯔꯤꯁꯤ ꯄꯥꯊꯣꯛꯆꯕꯗ ꯋꯥꯍꯩ ꯋꯥꯇꯥꯗ ꯍꯦꯟꯖꯤꯟꯈꯤꯕ ꯁꯣꯏꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ꯫ ꯋꯥꯔꯤ ꯑꯁꯤ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯩꯒꯤ ꯃꯤꯡ ꯌꯥꯏꯃ, ꯆꯍꯤ 23 ꯃꯄꯨꯡ ꯐꯥꯔꯦ꯫ ꯃꯇꯝꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯏꯉꯥꯎ ꯉꯥꯎꯅ ꯀꯩꯔꯣꯏ ꯂꯩꯀꯥꯏꯒꯤ ꯏꯃꯥꯟꯅꯕꯁꯤꯡꯒ ꯀꯣꯏꯕ ꯂꯥꯡꯕ, ꯆꯥꯛ ꯆꯥꯃꯤꯟꯅ, ꯄꯨꯟꯅ ꯀꯣꯏꯃꯤꯟꯅ ꯂꯥꯡꯃꯤꯟꯅ, ꯑꯋꯥ ꯅꯨꯡꯉꯥꯏ ꯁꯤꯌꯔ ꯀꯌꯥ ꯇꯧꯗꯨꯅ ꯄꯨꯟꯁꯤꯒꯤ ꯑꯥꯔꯊꯁꯦ ꯃꯥꯡꯍꯟꯗꯍꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯜꯂꯨꯕ, ꯆꯠꯂꯨꯕ ꯄꯨꯝꯅꯃꯛ ꯆꯨꯝꯂꯕꯣꯏꯇ ꯈꯜꯂꯤ꯫ ꯃꯃꯥ ꯕꯕꯥꯅ ꯑꯩꯒꯤꯗꯃꯛ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯀꯗꯥꯏꯗ ꯀꯔꯤ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯅ ꯀꯨꯞꯅ ꯁꯦꯟꯅꯕꯤꯔꯛꯂꯤ꯫ ꯑꯩꯅꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤ꯫ ꯑꯩꯒꯤ ꯅꯤꯡꯇꯝꯕ ꯐꯪꯗꯦ ꯍꯥꯏꯗꯅ ꯑꯩ ꯌꯥꯔꯒꯗꯤ ꯃꯃꯥ ꯕꯕꯥꯒꯤ ꯃꯈꯣꯏꯗꯒꯤ ꯅꯤꯡꯇꯝꯅ ꯍꯤꯡꯕꯗꯣ ꯑꯩ ꯌꯥꯝꯅ ꯄꯥꯝꯃꯤ꯫ ꯎꯆꯤꯟ ꯅꯥꯆꯤꯟꯅꯗꯤ ꯃꯃꯥ ꯕꯕꯥꯅ ꯀꯟꯅ ꯍꯣꯠꯅꯕꯤꯗꯨꯅ 12 ꯄꯥꯁ ꯐꯥꯎꯗꯤ ꯇꯧꯈ꯭ꯔꯦ꯫ ꯑꯩꯒꯤ ꯏꯃꯥ ꯕꯕꯥꯅꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯇꯕ ꯉꯥꯃꯤꯒꯤ ꯄꯨꯟꯁꯤ ꯑꯣꯏꯕꯅ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯊꯕꯛ ꯁꯨꯗꯨꯅꯇ ꯂꯩꯕꯅ ꯃꯇꯝꯁꯤꯗ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕꯗꯤ ꯈꯪꯕ ꯅꯠꯇꯦ꯫ ꯃꯈꯣꯏꯗꯤ ꯃꯇꯝ ꯑꯁꯤꯗ ꯆꯠꯅꯔꯤꯕ, ꯇꯧꯅꯔꯝꯂꯤꯕ ꯐꯤꯖꯦꯠ ꯆꯛꯆꯥ ꯀꯌꯥ ꯑꯁꯦ ꯀꯔꯤꯁꯨ ꯑꯍꯣꯡꯕ ꯂꯩꯇꯦ꯫ ꯐꯔꯦ, ꯃꯌꯥꯝꯗ ꯑꯩꯒꯤ ꯀꯥꯎꯉꯝꯗ꯭ꯔꯕ ꯋꯥꯔꯤ ꯑꯃ ꯂꯤꯖꯔꯛꯀꯦ, ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ꯫ ꯊꯃꯣꯏꯗ ꯃꯩꯆꯥꯛ ꯃꯌꯥꯝꯁꯦ ꯐꯨꯝꯗꯨꯅ ꯊꯝꯕꯁꯦ ꯌꯥꯝꯅ ꯋꯥꯔꯦ꯫ ꯃꯌꯥꯝꯗ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯈꯪꯍꯟꯖꯕꯅꯤ꯫ ꯉꯁꯤꯗꯒꯤ ꯆꯍꯤ 3ꯀꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝꯗꯣ ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯑꯒ ꯂꯩꯔꯦ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯩ ꯅꯤꯁꯥ ꯄꯁꯥ ꯀꯔꯤꯃꯠꯇ ꯆꯥꯗꯦ꯫ ꯑꯩ ꯄꯩꯁꯥ ꯊꯣꯛꯅꯅꯕ ꯍꯥꯏꯗꯅ ꯑꯐꯪ ꯑꯐꯪꯕ ꯁꯨꯗꯨꯅ ꯄꯩꯁꯥ ꯊꯣꯛꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤꯕ ꯃꯇꯝꯅꯤ꯫ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯑꯗꯨꯗꯒꯤ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯇꯈꯦꯜꯂꯩ ꯀꯧꯕꯤ ꯑꯃ ꯂꯩ꯫ ꯃꯁꯛꯀꯥꯁꯦ ꯌꯥꯝꯅ ꯐꯖꯩ꯫ ꯆꯝꯅ ꯐꯖꯕꯇ ꯅꯠꯇꯦ, ꯂꯥꯏꯒꯤ ꯃꯆꯥꯕꯨ ꯃꯥꯜꯂꯤ꯫ ꯑꯩ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ꯫ ꯑꯗꯨꯕꯨ ꯃꯥꯒ ꯑꯩꯒꯁꯦ ꯌꯦꯛꯇꯤ ꯊꯣꯛꯅꯩ꯫ ꯃꯥꯒ ꯑꯩꯒꯁꯦ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯃꯥꯅ ꯑꯩꯉꯣꯟꯗ ꯃꯤꯠꯆꯤꯅꯒ ꯐꯂꯞ ꯐꯂꯞ ꯌꯦꯡꯂꯛꯏ꯫ ꯃꯤꯠꯀ ꯑꯃꯨꯛ ꯆꯥꯟꯅꯕꯁꯤꯗꯤ ꯀꯔꯤꯗ ꯍꯥꯏꯔꯨꯅꯤ, ꯅꯨꯡꯉꯥꯏ ꯑꯃꯅꯤ꯫ ꯏꯁꯥꯁꯦ ꯀꯩꯅꯣꯝꯃꯁꯨ ꯇꯧ꯫ ꯃꯥꯁꯨ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯈꯟꯕ ꯃꯥꯜꯂꯤ꯫ ꯅꯣꯡꯃꯗꯤ ꯑꯩꯅ, ꯇꯈꯦꯜꯂꯩ, ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯅꯦ꯫ ꯌꯥꯝꯅ ꯊꯦꯡꯂꯕꯣ ꯅꯪꯕꯣ? ꯇꯈꯦꯜꯂꯩꯁꯨ ꯂꯦꯞꯇꯨꯅ, ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ, ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯊꯦꯡꯕꯗꯤ ꯅꯠꯇꯦ, ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯒꯤ ꯍꯜꯂꯛꯄꯅꯤ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯏꯗꯣ ꯂꯩꯊꯣꯛꯑꯒ ꯂꯩꯈꯤ꯫ ꯍꯥꯏꯔꯛꯇꯧꯕ ꯋꯥꯍꯩ ꯑꯗꯨ ꯍꯥꯟꯅ ꯈꯪꯂꯕꯒꯨꯝ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯩꯅ ꯍꯥꯏꯔꯛꯄꯗꯣ ꯃꯍꯥꯛ ꯉꯥꯏꯗꯨꯅ ꯂꯩꯈꯤ꯫ ꯅꯪꯅꯗꯤ ꯀꯔꯤ ꯑꯣꯏꯅ ꯈꯟꯗꯣꯏꯅꯣ ꯈꯪꯗꯦ꯫ ꯅꯪꯒ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯅꯤꯡꯕ, ꯅꯪ ꯎꯕꯗ ꯏꯀꯥꯏꯕ ꯐꯥꯎꯔꯤꯕ, ꯅꯪꯕꯨ ꯑꯗꯨꯝ ꯎꯅꯤꯡꯉꯤꯕ ꯑꯩ ꯅꯪꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤ ꯇꯈꯦꯜꯂꯩ꯫ ꯅꯪꯅ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯋꯥꯔꯣꯜꯁꯦ ꯑꯃꯨꯛꯇꯗꯤ ꯈꯪꯕꯤꯌꯨꯕ꯫ ꯇꯈꯦꯜꯂꯩꯁꯨ ꯇꯞꯅ ꯈꯨꯝꯂꯛꯏ꯫ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯣ ꯑꯃꯨꯛꯇ ꯊꯝꯈꯣ, ꯈꯜꯂꯛꯄꯒꯤ ꯃꯇꯝ ꯑꯃꯨꯛꯇ ꯂꯧꯈꯤꯒꯦ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯑꯗꯨꯃꯛ ꯆꯦꯟꯆꯠ ꯆꯠꯈꯤ꯫ ꯃꯥꯒꯤ ꯋꯥꯐꯝꯗꯨꯗ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤꯅꯣ ꯍꯥꯏꯕ ꯑꯩ ꯇꯁꯦꯡꯅ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯗꯤ ꯊꯝꯈꯣ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯁꯦ ꯀꯔꯤ ꯍꯥꯏꯅꯣ ꯈꯪꯗꯅ ꯑꯩ ꯌꯨꯝꯗ ꯑꯗꯨꯃꯛ ꯍꯜꯂꯛꯂꯦ꯫ ꯅꯨꯃꯤꯠꯇꯨꯃ ꯃꯥꯅ ꯀꯔꯤ ꯈꯜꯂꯝꯒꯗꯒꯦ ꯈꯟꯕꯗ ꯑꯩ ꯌꯥꯝꯅ ꯋꯥꯈꯤ꯫ ꯋꯥꯈꯜ ꯃꯑꯣꯟ ꯈꯜꯂꯤ꯫ ꯑꯃꯨꯛꯁꯨ ꯑꯩꯅ ꯈꯜꯂꯤ, ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯤꯕꯨ ꯍꯦꯟꯃꯜꯂꯕ ꯖꯥꯠꯂꯥ? ꯃꯈꯣꯏ ꯃꯃꯥ ꯑꯃꯨꯛ ꯂꯥꯛꯑꯒ ꯑꯩ ꯑꯃꯨꯛ ꯆꯣꯞꯇꯅ ꯑꯁꯨꯝꯅ ꯋꯥꯈꯜꯁꯦ ꯃꯑꯣꯟ ꯈꯜꯂꯒ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯒ ꯃꯥꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯖꯕ ꯃꯃꯥꯟꯅꯕꯤ ꯑꯃꯒꯤ ꯈꯨꯠꯊꯥꯡꯗ ꯑꯩꯅ ꯍꯥꯏꯈꯤꯕꯗꯣ ꯌꯥꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯅ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯀꯌꯥꯒꯤ ꯃꯇꯤꯛ ꯍꯔꯥꯎꯈꯤꯕ꯫ ꯑꯆꯥꯄꯣꯠ ꯀꯌꯥ ꯑꯃ ꯂꯩꯔꯒ ꯃꯃꯥꯟꯅꯕꯤ ꯑꯗꯨꯗ ꯄꯤꯈꯤ꯫
ꯑꯩꯈꯣꯏ ꯑꯅꯤ ꯐꯣꯟ ꯅꯝꯕꯔ ꯂꯧꯅꯔꯒ ꯄꯥꯎ ꯐꯥꯎꯅꯔꯦ꯫ ꯑꯩꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯦ꯫ ꯃꯥꯅ ꯑꯩꯒꯤ ꯆꯤꯔꯕ ꯇꯥꯟꯐꯝ ꯀꯌꯥꯗ ꯃꯍꯥꯛ ꯐꯤ ꯁꯥꯏ꯫ ꯑꯗꯨꯗꯒꯤ ꯐꯪꯂꯛꯄ ꯃꯥꯒꯤ ꯈꯔ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯄꯩꯁꯥꯒꯤ ꯃꯇꯦꯡꯒ ꯑꯗꯨꯃꯛ ꯇꯧꯔꯛꯏ꯫ ꯑꯩ ꯃꯥꯕꯨꯗꯤ ꯄꯨꯟꯁꯤꯒꯤ ꯀꯥꯎꯕ ꯉꯝꯂꯣꯏ꯫ ꯑꯩꯈꯣꯏ ꯑꯅꯤ ꯑꯁꯨꯝ ꯂꯣꯏꯅꯔꯛꯄꯅ ꯌꯥꯝꯅ ꯀ꯭ꯂꯣꯁ ꯑꯣꯏꯅꯔꯛꯏ꯫ ꯆꯍꯤ 2 ꯃꯄꯨꯡ ꯐꯥꯈ꯭ꯔꯦ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅꯗꯤ ꯆꯤꯡꯅꯕ ꯍꯧꯔꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯂꯩꯊꯣꯛ ꯂꯩꯁꯤꯟ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯂꯣꯏꯅꯩ꯫ ꯃꯇꯝ ꯁꯥꯡꯅ ꯅꯨꯡꯁꯤꯅꯔꯛꯄ ꯑꯣꯏꯕꯅ ꯅꯨꯄꯤ ꯅꯨꯄꯥ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯥꯏꯕ ꯌꯥꯕ ꯌꯥꯗꯕ ꯀꯔꯤꯃꯠꯇ ꯑꯔꯣꯠꯄ ꯂꯩꯅꯔꯛꯇ꯭ꯔꯤ꯫ ꯑꯗꯨꯅ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯣꯏꯖꯔꯁꯨ ꯑꯉꯥꯡ ꯄꯣꯛꯄꯒꯤ ꯋꯥꯔꯤ ꯐꯥꯎꯕ ꯁꯥꯟꯅꯩ ꯏꯕꯥꯅꯤ꯫ ꯑꯩꯁꯨ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯁꯤꯜꯂꯤ꯫ ꯃꯥꯁꯨ ꯍꯩꯅꯗꯦ ꯈꯛꯇ ꯍꯥꯏ, ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯕ ꯉꯥꯡꯕ ꯄꯨꯝꯅꯃꯛ ꯃꯍꯥꯛ ꯑꯗꯨꯃꯛꯇꯤ ꯌꯥꯏ, ꯑꯁꯥꯎꯕ ꯎꯠꯂꯛꯇꯦ꯫ ꯅꯨꯃꯤꯠꯇꯨ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯅꯤ꯫ ꯏꯃꯥꯟꯅꯕ ꯍꯣꯏꯒꯤ ꯐꯥꯔꯝ ꯍꯥꯎꯁ ꯑꯃ ꯂꯩ ꯍꯥꯏꯗꯅ ꯑꯗꯨꯗ ꯊꯦꯡꯅꯁꯤ, ꯃꯤꯁꯨ ꯀꯅꯥꯃꯠꯇ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯏꯕꯥꯅꯤ ꯍꯥꯏꯅꯩ꯫ ꯑꯩꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯗꯨꯗ ꯊꯦꯡꯅꯔꯦ꯫ ꯃꯥꯕꯨ ꯅꯨꯡꯁꯤꯕꯅ ꯊꯨꯝꯍꯠꯂꯕ ꯊꯃꯣꯏ ꯑꯁꯤꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯇꯞ ꯅꯞꯅ ꯐꯝꯂꯒ ꯂꯩꯕꯗꯨꯅ ꯍꯦꯟꯅ ꯑꯩꯉꯣꯟꯗ ꯑꯄꯦꯟꯕ ꯄꯣꯛꯄ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯑꯩꯅ, ꯇꯈꯦꯜꯂꯩ, ꯑꯩꯗꯤ ꯅꯪꯁꯦ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯁꯨꯝ ꯇꯨꯡꯁꯤꯜꯂꯒ ꯑꯩꯒꯤ ꯊꯃꯣꯏꯅ ꯄꯦꯜꯂꯤꯕꯁꯦ? ꯇꯈꯦꯜꯂꯩꯁꯨ ꯇꯞꯅ, ꯗꯥꯌꯥꯏ, ꯑꯩꯁꯨ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ꯫ ꯅꯅꯥꯛꯇ ꯑꯁꯨꯝ ꯐꯝꯂꯒ ꯅꯪꯒꯤ ꯋꯥꯉꯥꯡꯇꯕꯨ ꯇꯥꯔꯒ ꯑꯗꯨꯃꯛ ꯂꯩꯅꯤꯡꯉꯤ꯫ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯗꯥꯌꯥꯏ, ꯑꯩ ꯅꯪꯒꯤ ꯃꯥꯏꯀꯩꯗꯕꯨ ꯑꯩꯅ ꯌꯦꯡꯂꯤꯕꯅꯤ꯫ ꯇꯈꯦꯜꯂꯩꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯑꯩ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯅ ꯍꯦꯟꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯏ꯫ ꯃꯥꯕꯨ ꯀꯟꯅ ꯀꯣꯟꯁꯤꯟꯗꯨꯅ ꯆꯦꯠꯅ ꯏꯊꯥꯅꯨꯡꯁꯤꯗ ꯀꯣꯟꯗꯨꯅ ꯊꯝꯅꯤꯡꯉꯤ꯫ ꯅꯨꯃꯤꯠꯇꯣ ꯑꯩꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯑꯅꯛꯄ ꯃꯔꯤ ꯐꯥꯎꯕ ꯊꯝꯈꯤ꯫ ꯅꯨꯃꯤꯠꯇꯣ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯀꯥꯎꯗ꯭ꯔꯤ꯫ ꯃꯇꯝ ꯄꯨꯝꯕꯗ ꯃꯥꯕꯨ ꯅꯤꯡꯁꯤꯡꯉꯤ꯫ ꯁꯥꯐꯨ ꯀꯟꯅ ꯆꯦꯟꯊꯔꯛꯄ ꯂꯥꯏꯖꯩ ꯏꯁꯤꯡꯒꯨꯝ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯏꯆꯦꯟꯗꯨꯅ ꯆꯦꯟꯊꯔꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯆꯦꯟꯊꯗꯨꯅ ꯂꯥꯛꯂꯤ꯫ ꯇꯨꯡꯗ ꯀꯔꯤ ꯊꯣꯛꯂꯛꯀꯗꯒꯦ ꯍꯥꯏꯕ ꯅꯣꯡꯃ ꯐꯥꯎꯕ ꯈꯜꯂꯨꯗꯦ꯫ ꯉꯁꯤꯃꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯈꯤꯗꯧꯕꯁꯨ ꯃꯥꯜꯂꯒ ꯂꯩꯔꯦ꯫ ꯑꯗꯨꯕꯨ ꯊꯥ ꯈꯔ ꯂꯩꯔꯒ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯇꯥꯡꯗ ꯅꯤꯡꯐꯨꯡ ꯉꯥꯡꯅꯕ ꯍꯧꯔꯛꯂꯝꯃꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯨ꯫ ꯑꯩꯁꯨ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯁꯣꯏꯗꯅ ꯅꯣꯡꯃꯗꯤ ꯈꯪꯅꯔꯛꯀꯅꯤ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯏ꯫ ꯃꯤꯒꯤ ꯃꯆꯤꯟꯕꯨ ꯀꯅꯥꯅ ꯃꯦꯜꯂꯨꯕ ꯉꯝꯒꯅꯤ? ꯉꯥꯡꯅꯤꯡꯕꯇ ꯉꯥꯡꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯅꯁꯨ ꯇꯧꯔꯨꯔꯤꯕ ꯊꯕꯛ ꯑꯃ ꯑꯣꯏꯕꯅ ꯋꯥꯐꯝ ꯑꯁꯤꯗ ꯑꯩ ꯀꯔꯤꯃꯠꯇ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ꯫ ꯃꯇꯝꯗꯣ ꯑꯩꯈꯣꯏ ꯑꯅꯤ ꯄꯥꯎ ꯐꯥꯎꯅꯕ ꯈꯔ ꯂꯦꯞꯄꯤ꯫ ꯃꯥꯁꯨ ꯂꯩꯀꯥꯏ ꯃꯌꯥꯝ ꯃꯃꯥꯡ ꯑꯗꯨꯗ ꯏꯀꯥꯏꯗꯅ ꯃꯄꯥꯟ ꯊꯣꯛꯄ ꯐꯥꯎꯕ ꯉꯝꯗꯦ꯫ ꯑꯩꯅꯁꯨ ꯃꯥꯕꯨ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ꯫ ꯎꯅꯕꯒꯤ ꯇꯥꯟꯖꯥ ꯐꯪꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯗꯤ ꯃꯌꯦꯡ ꯇꯥꯗꯦ, ꯍꯦꯟꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯏ꯫ ꯅꯨꯃꯤꯠ 10ꯅꯤꯃꯨꯛ ꯄꯥꯎ ꯐꯥꯎꯅꯈꯤꯗꯕ ꯑꯗꯨꯗ ꯆꯍꯤ ꯀꯌꯥ ꯄꯥꯎ ꯐꯥꯎꯅꯗꯕꯒ ꯆꯞ ꯃꯥꯟꯅꯅ ꯑꯩꯒꯤ ꯊꯃꯣꯏꯗ, ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯐꯥꯎꯈꯤ꯫ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯒꯤ ꯆꯩꯅꯥꯁꯦ ꯇꯁꯦꯡꯅ ꯈꯥꯡꯕ ꯋꯥꯏ꯫ ꯃꯥꯕꯨ ꯅꯨꯡꯁꯤꯃꯟꯕꯒꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯑꯩ ꯑꯍꯤꯡ ꯀꯌꯥ ꯇꯨꯝꯕ ꯌꯥꯈꯤꯗꯦ꯫ ꯃꯤꯅꯗꯤ ꯑꯩꯁꯦ ꯅꯨꯄꯥ ꯊꯣꯛꯇꯦ ꯈꯜꯂꯝꯒꯅꯤ꯫ ꯃꯤꯠꯀꯤ ꯄꯤꯁꯤ ꯈꯥꯡꯕ ꯉꯝꯗꯦ꯫ ꯌꯥꯝꯅ ꯋꯥꯅ ꯅꯨꯃꯤꯠ 10ꯅꯤꯗꯨ ꯈꯥꯡꯈꯤ꯫ ꯈꯔ ꯂꯩꯔꯒ ꯌꯥꯎꯁꯪ ꯃꯇꯝ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯎꯅꯅꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃꯗꯤ ꯂꯩꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨ ꯑꯩꯅꯁꯨ ꯃꯥꯡꯍꯟꯅꯤꯡꯗꯗꯨꯅ ꯃꯐꯝ ꯑꯃ ꯍꯥꯏꯅꯔꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯊꯦꯡꯅꯈꯤ꯫ ꯑꯩ ꯃꯥꯕꯨ ꯃꯤꯠ ꯄꯦꯟꯅ ꯌꯦꯡꯕ ꯐꯪꯖꯕꯗ ꯀꯌꯥ ꯌꯥꯝꯅ ꯍꯔꯥꯎꯈꯤ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯅꯍꯥꯟꯋꯥꯏꯒꯤ ꯑꯩꯒꯤ ꯇꯈꯦꯜꯂꯩꯗꯨ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯄꯨꯝꯅꯃꯛ ꯑꯣꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯊꯥꯖꯗꯅ ꯃꯥꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧꯗꯣ ꯌꯦꯡꯂꯒ ꯑꯩꯅ, ꯇꯈꯦꯜꯂꯩ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯑꯩꯗꯤ ꯅꯪ ꯎꯕꯁꯤ
ꯌꯥꯝꯅ ꯅꯨꯡꯉꯥꯏ. ꯑꯩ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯇꯈꯦꯜꯂꯩ. ꯑꯗꯣ ꯅꯪꯗꯤ ꯑꯩ ꯎꯕꯗ ꯅꯨꯡꯉꯥꯏꯕ ꯀꯔꯤꯝꯇ ꯐꯥꯎꯗꯕ꯭ꯔꯥ? ꯍꯔꯥꯎꯗꯕ꯭ꯔꯥ? ꯇꯈꯦꯜꯂꯩꯁꯨ ꯃꯈꯣꯟ ꯅꯤꯛꯂꯤ ꯗꯌꯥꯏ, ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯈ꯭ꯔꯣ. ꯅꯪꯒ ꯑꯩꯒ ꯂꯩꯅꯔꯤꯕ ꯃꯔꯤꯁꯦ ꯑꯣꯏꯕ ꯌꯥꯔꯣꯏꯗꯕ ꯃꯔꯤꯅꯤ. ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯅꯪꯒ ꯑꯩꯒꯁꯦ ꯁꯥꯒꯩ ꯑꯃꯠꯇꯅꯤ, ꯌꯦꯛ ꯊꯣꯛꯅꯩ. ꯏꯃꯨꯡ ꯃꯅꯨꯡ ꯁꯥꯒꯩ ꯅꯥꯇꯩ ꯃꯌꯥꯝꯅ ꯅꯪꯒ ꯑꯩꯒ ꯂꯩꯅꯔꯤꯕ ꯃꯔꯤꯁꯦ ꯌꯥꯔꯣꯏ ꯍꯥꯏꯌꯦ. ꯑꯆꯨꯝ ꯑꯔꯥꯟ ꯈꯥꯏꯔꯤꯕ ꯂꯥꯏ ꯃꯍꯥꯛꯅ ꯐꯥꯎꯕ ꯌꯥꯔꯣꯏ. ꯅꯪꯁꯨ ꯅꯪꯒꯤ ꯐꯒꯗꯕ ꯂꯝꯕꯤ ꯑꯃ ꯌꯦꯡꯉꯣ. ꯑꯩꯁꯨ ꯄꯨꯟꯁꯤꯅ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯃꯇꯨꯡ ꯏꯟꯈ꯭ꯔꯒꯦ. ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯔꯅꯨ, ꯑꯩꯕꯨ ꯀꯥꯎꯊꯣꯛꯑꯗ ꯌꯥꯏ. ꯑꯩ ꯇꯧꯐꯝ ꯑꯃꯠꯇ ꯈꯪꯗꯦ. ꯍꯔꯥꯎ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯋꯥꯈꯜ ꯑꯃ ꯊꯣꯛꯂꯛꯀꯅꯤ ꯈꯜꯂꯨꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯇꯥꯏꯑꯣꯟꯅꯔꯦ. ꯇꯈꯦꯜꯂꯩ, ꯅꯪ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯣ. ꯅꯪ ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ? ꯑꯩꯗꯤ ꯉꯝꯃꯣꯏ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯇꯈꯦꯜꯂꯩ. ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯏꯁꯦ ꯂꯩꯊꯣꯛꯂꯒ ꯄꯤꯗꯣ ꯑꯩꯅ ꯇꯞꯅ ꯇꯩꯊꯣꯛꯏ. ꯇꯈꯦꯜꯂꯩꯗꯣ ꯃꯃꯤꯠꯇ ꯏꯔꯥ ꯆꯦꯜꯂꯒ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯈꯣꯟꯐꯝ ꯑꯗꯨ ꯊꯃꯣꯏꯗꯒꯤ ꯍꯥꯏꯔꯛꯄ ꯅꯠꯇꯦ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯤ. ꯑꯗꯨꯕꯨ ꯇꯈꯦꯜꯂꯩꯅꯗꯤ ꯅꯪ ꯑꯩꯕꯨ ꯑꯣꯠꯄ ꯄꯥꯝꯂꯤꯕ꯭ꯔꯣ? ꯅꯠꯇ꯭ꯔꯒ ꯄꯨꯟꯅ ꯏꯕꯥꯅꯤ ꯁꯤꯃꯤꯟꯅꯈ꯭ꯔꯁꯤꯔꯥ? ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯆꯤꯝꯕꯥꯜꯗꯒꯤ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯊꯣꯛꯂꯛꯑꯣ ꯌꯥꯗ꯭ꯔꯦ ꯑꯩ. ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩꯔꯒ ꯇꯈꯦꯜꯂꯩ, ꯑꯩ ꯂꯥꯜꯂꯦ. ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯑꯅꯤ. ꯁꯤꯈꯤꯅꯕ ꯅꯨꯡꯁꯤꯕꯗꯤ ꯅꯠꯇꯦ. ꯐꯔꯦ, ꯅꯪꯅ ꯍꯥꯏꯕꯗꯣ ꯑꯩ ꯌꯥꯔꯦ. ꯅꯪꯗꯤ ꯁꯤꯕ ꯌꯥꯗꯦ. ꯄꯨꯟꯁꯤ ꯁꯥꯡꯅ ꯍꯤꯡꯈꯣ. ꯑꯩꯅ ꯈꯜꯂꯤꯕ ꯃꯌꯥꯝꯁꯦ ꯅꯪꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯃꯗ ꯂꯩꯈꯤꯕꯗꯨꯅꯤ. ꯑꯩꯁꯨ ꯅꯪꯕꯨ ꯀꯥꯎꯔꯒꯦ, ꯅꯪꯁꯨ ꯑꯩꯕꯨ ꯀꯥꯎꯔꯣ. ꯑꯩ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯏ ꯐꯥꯎꯕ ꯍꯟꯅ ꯂꯩꯊꯣꯛꯇ ꯑꯩ ꯌꯨꯝ ꯇꯝꯅ ꯃꯪꯂꯒ ꯑꯗꯨꯃꯛ ꯂꯥꯛꯈꯤ. ꯌꯨꯝ ꯌꯧꯔꯛꯈꯤꯕꯗꯨ ꯈꯪꯍꯧꯗꯦ. ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯌꯨꯝ ꯌꯧꯗꯧꯒꯤ ꯇꯧꯔꯒ ꯂꯩꯔꯝꯂꯦ. ꯃꯥꯒꯤ ꯀꯔꯤ ꯋꯥꯈꯜꯅꯣ ꯑꯩ ꯁꯨꯡꯈꯪ ꯈꯪꯕ ꯉꯝꯗꯦ. ꯇꯦꯟꯈ꯭ꯔꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯗꯨꯗ ꯃꯥꯅ ꯑꯗꯨꯝꯅ ꯍꯣꯡꯂꯛꯀꯅꯤ ꯍꯥꯏꯕ ꯑꯩ ꯁꯨꯡꯊꯥ ꯊꯥꯖꯔꯨꯗꯦ. ꯑꯉꯛꯄꯅꯤ ꯅꯨꯄꯤꯒꯤ ꯊꯃꯣꯏꯁꯨ. ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯥꯗꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯒꯤ ꯃꯌꯥꯝꯕ ꯑꯃꯗ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ. ꯃꯤꯡꯒꯧꯗ ꯌꯦꯡꯂꯨꯔꯕꯗꯤ ꯏꯇꯩꯃ ꯊꯣꯛꯏ. ꯑꯗꯨꯕꯨ ꯃꯥꯕꯨ ꯅꯨꯡꯁꯤꯕꯗꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯉꯁꯤꯁꯨ ꯂꯦꯡꯗꯅ ꯂꯩꯔꯤ. ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯃꯥꯕꯨ ꯑꯗꯨꯃꯛ ꯅꯤꯡꯁꯤꯡꯉꯤ. ꯀꯔꯝꯅꯗꯤ ꯀꯥꯎꯒꯅꯤ? ꯀꯥꯎꯕ ꯉꯝꯅꯅꯕ ꯊꯧꯅꯥꯗꯤ ꯄꯤꯕꯤꯔꯝꯗ꯭ꯔꯦ ꯑꯩꯉꯣꯟꯗ. ꯑꯩꯅ ꯅꯨꯡꯁꯤꯅꯔꯤꯕꯤ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯍꯜ ꯂꯃꯟꯅ ꯌꯦꯛꯊꯣꯛꯄ ꯃꯁꯦꯟ ꯆꯥꯔꯧ ꯃꯧꯂꯧꯅꯕ ꯇꯧꯕꯁꯦ ꯊꯥꯏꯅꯗꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯊꯤꯡꯕꯤꯔꯝꯃꯤ. ꯀꯔꯤꯒꯨꯝꯕ ꯇꯉꯥꯏ ꯐꯗꯕꯗꯒꯤ ꯂꯨꯍꯣꯡꯕ ꯇꯥꯔꯒꯅ ꯃꯆꯥ ꯃꯁꯨ ꯃꯃꯤꯠꯇ ꯎꯕ ꯐꯪꯗꯕ, ꯄꯣꯛꯂꯛꯄ ꯃꯇꯝꯗꯅ ꯁꯣꯏꯅꯥꯏꯕ ꯑꯣꯏꯅ ꯄꯣꯛꯇꯨꯅ ꯑꯣꯟꯊꯣꯛꯄ ꯐꯤꯕꯝ ꯑꯃ ꯑꯣꯏꯍꯜꯂꯤ ꯍꯥꯏꯅ ꯇꯥꯛꯄꯤꯔꯝꯃꯤ. ꯃꯁꯥꯗ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯄꯣꯛꯄ ꯑꯣꯏꯔꯒꯅ ꯃꯌꯥꯝꯅ ꯋꯥꯈꯜ ꯃꯥꯟꯅꯗꯕ, ꯄꯣꯛꯂꯕ ꯃꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯗꯨꯅ ꯁꯣꯏꯅꯥꯏꯕ ꯀꯌꯥ ꯑꯣꯏꯔꯛꯄ ꯌꯥꯎꯏ ꯍꯥꯏꯅ ꯊꯥꯏꯅꯒꯤ ꯏꯄꯥ ꯏꯄꯨ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯇꯥꯛꯄꯤꯔꯝꯃꯤ. ꯃꯇꯝꯗꯨꯗ ꯑꯩꯅꯁꯨ ꯃꯥꯁꯦ ꯑꯩꯒꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤꯕ ꯑꯣꯏꯕꯅ ꯃꯥꯕꯨ ꯑꯩꯅ ꯀꯥꯎꯕ ꯁꯨꯡꯉꯝ ꯉꯝꯗꯦ. ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯏꯃꯥ ꯕꯕꯥꯅꯁꯨ ꯑꯗꯨꯃꯛ ꯊꯤꯡꯉꯤ. ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯡꯁꯤꯕꯅ ꯍꯦꯟꯃꯟꯈꯤꯕꯅ ꯑꯩ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯦ. ꯊꯃꯣꯏ ꯌꯥꯅꯅ ꯄꯤꯅꯗꯨꯅ ꯅꯨꯡꯁꯤꯈꯤꯕ ꯑꯣꯏꯕꯅ ꯀꯣꯛꯄ ꯁꯨꯡꯉꯝ ꯉꯝꯗ ꯂꯩꯔꯦ. ꯃꯥꯒ ꯀꯥꯏꯅꯔꯕ ꯃꯇꯨꯡ ꯆꯍꯤ ꯈꯔ ꯂꯩꯔꯒ ꯑꯩꯅ ꯁꯥꯒꯩꯒꯤ ꯑꯍꯟ ꯈꯔ, ꯑꯗꯨꯒ ꯑꯇꯣꯞꯄ ꯊꯥꯏꯅꯒꯤ ꯆꯠꯅꯕꯤꯗꯈꯔ ꯂꯨꯞꯁꯟꯕ ꯑꯍꯟ ꯈꯔꯒꯗ ꯑꯩꯅ ꯏꯃꯥꯒ ꯂꯣꯏꯅꯅ ꯌꯦꯛꯀꯤ ꯃꯇꯥꯡꯗ ꯑꯩꯅ ꯍꯪꯕ ꯆꯠꯂꯤ. ꯑꯩꯒꯤ ꯄꯦꯟꯗꯕ ꯑꯁꯤꯅ ꯄꯨꯟꯗꯨꯅ ꯑꯍꯟꯁꯤꯡ ꯑꯗꯨꯅꯁꯨ ꯑꯩꯅ ꯍꯪꯕꯗ
ꯃꯈꯣꯏꯅ ꯈꯪꯕꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯐꯖꯅ ꯇꯥꯛꯄꯤꯔꯛꯈꯤ꯫ ꯑꯍꯟ ꯑꯣꯏꯔꯕ ꯄꯨꯄꯨ ꯑꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯍꯥꯏꯔꯛꯈꯤ, "ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯆꯠꯅꯕꯤꯗꯤ ꯌꯥꯝꯅ ꯂꯨꯕꯅꯤ꯫ ꯑꯈꯪ ꯑꯍꯩ ꯑꯍꯜ ꯂꯃꯟꯁꯤꯡꯗꯒꯤ ꯑꯈꯪꯕ ꯈꯪꯕ ꯌꯥꯕ ꯇꯝꯒꯗꯕꯅꯤ꯫ ꯍꯥꯏꯒꯦ ꯇꯥꯎꯀꯣ, ꯁꯤꯒꯤ ꯌꯦꯛ ꯊꯣꯛꯏ ꯍꯥꯏꯔꯤꯕꯁꯦ ꯁꯥꯒꯩꯅꯤ꯫ ꯁꯥꯒꯩ ꯍꯥꯏꯔꯤꯕꯁꯤꯅ ꯏꯆꯤꯜ ꯏꯅꯥꯎꯗꯨꯕꯨꯅꯤ꯫ ꯏꯆꯤꯜ ꯏꯅꯥꯎ ꯂꯧꯅꯕ ꯃꯁꯤ ꯑꯐꯕ ꯂꯤꯆꯠꯇꯤ ꯅꯠꯇꯦꯀꯣ꯫ ꯑꯗꯨꯒ ꯃꯁꯤꯗ ꯅꯨꯡꯁꯤꯅꯔꯕ ꯃꯇꯝꯗ ꯑꯃꯨꯛ ꯅꯨꯡꯁꯤꯅꯔꯦ ꯍꯥꯏꯗꯨꯅ ꯌꯨꯝ ꯄꯥꯜꯂꯅꯤ꯫ ꯂꯩꯃꯤꯟꯅꯔꯕꯅ ꯑꯉꯥꯡ ꯌꯥꯎꯔꯛꯄ, ꯃꯁꯤꯗ ꯑꯉꯥꯡ ꯌꯥꯎꯔꯛꯂꯒꯅ ꯋꯥꯌꯣꯡ ꯆꯥꯗꯕ, ꯃꯁꯤꯗ ꯀꯔꯤꯃꯠꯇ ꯇꯧꯍꯧꯗ꯭ꯔꯦ ꯍꯥꯏꯔꯒꯅ ꯇꯨꯡꯗ ꯏꯃꯨꯡ ꯑꯗꯣ ꯇꯨꯔꯩ ꯏꯔꯩ ꯑꯗꯨꯃꯛ ꯆꯦꯟꯗꯨꯅ ꯑꯁꯤ ꯑꯅꯥ ꯐꯥꯎꯕ ꯌꯥꯎꯔꯤꯕꯅꯤꯀꯣ꯫ ꯃꯁꯤ ꯄꯨꯛꯅꯤꯡꯗ ꯋꯥꯈꯟꯗ ꯆꯦꯛꯁꯤꯟꯅ ꯊꯝꯒꯗꯕꯅꯤ꯫ ꯈꯪꯗ꯭ꯔꯤꯕ ꯃꯌꯥꯝꯗꯁꯨ ꯈꯪꯍꯟꯒꯗꯧꯕꯅꯤ꯫ ꯃꯁꯤ ꯑꯩꯈꯣꯏꯅ ꯁꯦꯝꯗꯣꯛꯀꯦ ꯍꯥꯏꯗꯅ ꯍꯦꯛꯇ ꯁꯦꯝꯗꯣꯛꯄ ꯌꯥꯕ ꯅꯠꯇꯦ꯫ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯍꯛꯇꯨꯅ ꯊꯝꯂꯝꯂꯕꯅꯤ꯫ ꯑꯗꯨꯒ ꯅꯨꯄꯥꯃꯆꯥ, ꯃꯌꯥꯝꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯗꯤ ꯀꯔꯤꯁꯨ ꯇꯧꯗꯦ, ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯄꯥꯜꯂꯤ, ꯏꯃꯨꯡ ꯃꯅꯨꯡ ꯀꯔꯤꯃꯠꯇ ꯌꯥꯎꯗꯦ ꯍꯥꯏꯗꯅ ꯍꯥꯏꯕ ꯈꯔꯁꯨ ꯂꯩ꯫ ꯈꯔꯗ ꯅꯠꯇꯦ, ꯃꯈꯣꯏꯗꯨ ꯈꯔ ꯍꯥꯏꯕ ꯌꯥꯗꯦ꯫ ꯏꯃꯨꯡ ꯑꯃ ꯑꯅꯤꯈꯛ ꯑꯣꯏꯔꯝꯒꯗ꯭ꯔꯥ? ꯃꯈꯣꯏꯗꯨꯅꯤ ꯆꯥꯝꯃ ꯃꯅꯨꯡꯗ ꯏꯃꯨꯡ ꯑꯃ ꯑꯅꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯈꯣꯏ ꯑꯗꯨ ꯌꯦꯡꯂꯨꯔꯒ ꯀꯔꯤꯁꯨ ꯇꯧꯗꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯨ ꯇꯧꯁꯤꯟꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯦ ꯊꯥꯗꯣꯛꯀꯗꯕꯅꯤ꯫ ꯌꯦꯛ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯂꯨꯕꯅꯤ꯫ ꯑꯗꯨꯅ ꯀꯩꯗꯧꯉꯩꯗꯁꯨ ꯌꯦꯛꯁꯦ ꯂꯧꯅ ꯍꯩꯗꯦꯀꯣ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯍꯧꯖꯤꯛꯀꯥꯟꯒꯤ ꯂꯥꯏꯔꯤꯛ ꯍꯩꯔꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯂꯤꯕꯁꯤꯅ ꯃꯁꯤꯗ ꯊꯥꯖꯗ꯭ꯔꯗꯨꯅ ꯇꯤꯟꯈꯦꯠ ꯂꯥꯏꯈꯦꯠꯇꯨꯅ ꯂꯩꯅꯔꯤ꯫ ꯃꯁꯤ ꯌꯥꯝꯅ ꯐꯠꯇꯕꯅꯤꯀꯣ꯫ ꯏꯄꯨ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤꯕ ꯇꯥꯛꯂꯛꯈꯤꯕ ꯃꯌꯥꯝ ꯑꯁꯤꯅ ꯑꯩꯒꯤ ꯋꯥꯈꯜꯁꯨ ꯇꯞꯅ ꯇꯞꯅ ꯏꯪꯊꯕ ꯉꯝꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯇꯈꯦꯜꯂꯩꯕꯨ ꯑꯩꯒꯤ ꯋꯥꯈꯜꯗꯒꯤ ꯄꯨꯡꯃꯨꯠ ꯃꯨꯊꯠꯄꯗꯤ ꯉꯝꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯅꯤꯡꯕꯁꯨ ꯅꯨꯡꯁꯤꯅꯗ꯭ꯔꯤꯉꯩ ꯃꯨꯟꯅ ꯈꯪꯅꯗꯨꯅ, ꯅꯨꯡꯁꯤ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯗ꯭ꯔꯤꯉꯩ ꯌꯦꯛ ꯊꯣꯛꯏ ꯊꯣꯛꯇꯦ ꯐꯖꯅ ꯈꯪꯗꯣꯛꯂꯕ ꯃꯇꯨꯡ ꯅꯨꯡꯁꯤ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯕꯤꯌꯨ꯫ ꯌꯦꯛ ꯊꯣꯛꯏ ꯍꯥꯏꯕꯗ ꯀꯩꯗꯧꯅꯨꯡꯗ ꯏꯃꯨꯡꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯌꯥꯅꯤꯡꯕ ꯀꯩꯁꯨ ꯂꯩꯔꯣꯏ꯫ ꯏꯃꯨꯡ ꯑꯃꯅ ꯀꯥꯏꯗꯦ ꯍꯥꯏꯅ ꯍꯥꯏꯔꯕꯁꯨ ꯏꯃꯨꯡ ꯑꯃꯅꯗꯤ ꯀꯩꯗꯧꯅꯨꯡꯗ ꯃꯆꯥꯅꯨꯄꯥ ꯃꯆꯥꯅꯨꯄꯤꯁꯤꯡ ꯑꯗꯣ ꯌꯦꯛ ꯑꯗꯨꯗ ꯀꯩꯗꯧꯅꯨꯡꯗꯁꯨ ꯂꯧꯅ ꯂꯩꯅꯍꯟꯅꯤꯡꯉꯣꯏ꯫ ꯑꯗꯨꯒ ꯑꯅꯤꯃꯛꯅ ꯌꯥꯅꯗꯕꯁꯨ ꯑꯗꯨꯃꯛ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯅꯨꯡꯁꯤꯅꯗ꯭ꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯌꯦꯛ ꯊꯣꯛꯏ ꯊꯣꯛꯇꯦ ꯍꯥꯏꯕꯗꯣ ꯃꯨꯟꯅ ꯈꯪꯗꯣꯛꯅꯕꯤꯗꯨꯅ ꯅꯨꯡꯁꯤ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯕꯤꯌꯨ꯫ ꯑꯩꯉꯣꯟꯗ ꯊꯣꯛꯂꯤꯕ ꯅꯨꯡꯁꯤꯕꯒꯤ ꯃꯩꯆꯥꯛ ꯑꯁꯦ ꯃꯌꯥꯝꯗꯁꯨ ꯐꯪꯍꯟꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯒꯤ ꯋꯥꯔꯤ ꯑꯁꯦ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯕꯅꯤ꯫ ꯃꯌꯥꯝꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯤꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯁꯤꯅ ꯊꯥꯕꯤꯔꯛꯂꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯣꯠꯁꯨ ꯃꯌꯥꯝꯅ ꯀꯃꯦꯟꯗ ꯑꯃꯃꯝꯇꯪ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯨ꯫ ꯑꯗꯨꯒ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯤꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯇꯧꯁꯤꯟꯕꯤꯔꯝꯃꯨ꯫